ngase phong ki batungan tungan ba manipuri sifong sing amasum thoki ba thawwa thok sing degi maroi bi ipaw sing myam na thamjagi ahan bada hoyelan paw paw si degi lokosaraga law and order ngak bi thabak kangpok pi amasum susampur da khudi thire manipur lenga na myam gi dama geng dun security na sayom sana yom na lam tha ki ba bus ani central force na thing madagi lam thungpham yobangam dana lam khang degi halakre photo sida passenger amata tongdrabsu security na ngak selga torbung tana satna ba malongi oil depot mamangda thaurang tokiba oi north eoc da kangbopi phawduna mau yogada mst bus ta passenger taruna tongna ba sem sakhiba kangbopi phawraga mau yogada bus ta passenger taru khakta tongki bisnupur phawraga susampur gi torbung yogada bus ta passenger amata tongkhidi matam kaya ki mamang digi pikraba manipur gi sing amasum tamda tuan ba law sing satnare amasum sing gi district sing na mapangal kalaba lenga ki law sing satna hanwa ngamdre haiduna miyamna hainaduna lakhibadu me ahum digi tholakhiba kanglup masel gi la na hena mayek singla khraba matungda ngasidi state lenga na miyam gi tama khanduna imphal digi kangpokpi phawduna mau phawba gi bus amadi bisnupur lalaga susampur gi turbung phawba passenger bus lam tharubada mayek sing uba punakre kamu masal gi tam thirab lan thulak khibadegi lambi ani sta passenger puba gari sing sat pangam daduna layar khibadegi manipur laga na lakli christmas kumai gi tanatana lambi ani sta satuk sin tawgada ba miyoi sing gi damak yeng daduna amunga na passenger bus service hanjin hanana ba akan na thorang lokol khibani thawrang si gi makha pona tha si gi kunga mathuida langa ki home department gi mekedi gi sip secretary bin josina public notice ama thoktuna ngase pung mapandagi imphal gi north eoc gi amasum malongi oil depot mamang truck sing yauna lambi ani sida sakadaba miyoi sing punna ba khanki sapmana ba pungkham sida mauda su punba galoina turbung da su miyoi sing pullaga lambi ani sida imphal tamna bus sing purakna ba khanki thawrang si manipur police ki igp amamam gi operational command gi makada hen force sing deploy taraba matungda lokholakpani haina su khanki matam kuirabagi tungda lambi ani sida lenga ki passenger puba bus sing sian ba hauragani haibadagi chief secretary na pirakiba ayuk pung mapan gi pungpham nangnana ba paumi sing phawpa mapham ani sida lanaki adubu lenga na lepa pungpham ani makta mathau da passenger sing punma ngamdabadagi ayuk pung tara khar helakpada crpf ki personal sing tongba bus ama bolero ama masum lamphel gi sdp ora tulusinba state force ki gypsy ani na ngak selga north eoc digi kangpokpi phawraga maugyogada bus number mn01 ba 0362 lamthaki bus asida mao amasum senapati yogada nupa ahum amasum nupi ahum puna mitai furuk ki nataba passenger taruk khaktam tongki bus asida tongba passenger taruk ki manungda ama oikiba solomon kauba miyoy amana manipur lengana lakholak diba thawrang sida apen ba phongdolangki hauji christmas mea oibanina satok sin tawbada hena khudong saragani haiduna phawba lenga ku thagalanki aduba bus asibu thawkiba singni driver aduga telephone da paw phawna bada ma ki bus na kangla tongbi yokshilakpada mafam adura mathau pangthoklamkiba central force ki personal sina kangpokpi romda 1000 bada athingba pibadigi makhatana sangshinba yadre haina phongdoraki pauksi sigi mekedi karigi damak central force na security na ningthi jana nga senbaga loidana manipur lenga ki mekedi ki lakholak libe thawrang gi manungsana passenger bus selan na balam thara pada athingba pidi bano haidura hanglubada mahakti masigi maram sapsaba khangdre hairakhi matam kuina bus adu kangpupi rom de sanction basu yadana masum imphal rom da halak basu tawdana pallaga lerakpadi ki bus asina puraki passenger taru adu kum thakiduna private gari sing waiduna makoi gi lamthungpham yauna basana khairakhi adugo kangla tungbi gi mapam amada mangna thoriba bus adu matam kuina palluraba matung numidang wairam imphal gi yorok lerakhi amaram da malom gi oil depot mapadi gi bisnupur lal ga susampur gi turbung tana sakadaba mst gi bus mn01 ba 0123 dudi lengana thokiba notice matung na pung opan chapsang yorki aduga passenger sing aiduna likhi bus asibu ngak siena na crpf ki kenboy ama amasung police ki gypsy ni sthonki Bisnupur district police ki sp amasung imphal west ki district transport officer hemochandra irengbam phawa mapum mustalaki adu pung ama rob son thana ayuk pung tara ba phawa passenger ama phawa laktabadik ayuk pung tara ka helakpa bus asi driver conductor amasung Hindimen yauna bus ki miyoi ahum khaktamak tonglaga CRPF ki convoy na mang tharaga police ki gypsy ani na tungdo unaduna turbung mai kaita pangki malomdagi thorakpa passenger amata tongkidrabasu lambi da miyoi ahum ka khalaki haina bus asigi conductor na telephone phongdoraki adobu ma ki bus asi
ꯑꯁꯤꯅ ꯐꯒꯥꯎꯆꯥꯎ ꯏꯀꯥꯏ ꯌꯧꯁꯤꯜꯂꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯅ ꯀꯝꯕꯥꯏꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯤꯝ ꯑꯃꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒ ꯑꯣꯛꯈ꯭ꯔꯕꯁꯨ ꯐꯒꯥꯎꯆꯥꯎ ꯏꯈꯥꯏꯗꯒꯤ ꯇꯨꯔꯕꯨꯡ ꯂꯣꯝꯗ ꯆꯪꯁꯤꯟꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯥꯕ ꯄꯤꯔꯛꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯜꯂꯛꯈꯤ ꯍꯥꯏꯔꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯦꯄꯥꯂꯤ ꯑꯃꯁꯨꯡ ꯃꯤꯇꯩ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯋꯥꯏꯍꯪꯕꯝ ꯂꯩꯀꯥꯏ ꯐꯥꯎꯕ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯣꯡꯈꯠꯂꯛꯈꯤ ꯍꯥꯏꯔꯤ ꯌꯧꯒꯗꯕ ꯄꯟꯊꯨꯡꯐꯝ ꯇꯨꯔꯕꯨꯡ ꯌꯧꯕ ꯉꯝꯗꯅ ꯈꯥꯡꯇꯞꯇꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯍꯜꯂꯛꯈ꯭ꯔꯕ ꯕꯁ ꯑꯗꯨ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯆꯠꯂꯛꯄꯗ ꯏꯝꯐꯥꯜꯗ ꯊꯨꯡꯂꯛꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯉꯁꯤꯗꯒꯤ ꯍꯧꯔꯗꯨꯅ ꯂꯝꯕꯤ ꯑꯅꯤꯁꯤꯗ ꯄꯦꯁꯦꯟꯖꯔ ꯕꯁꯁꯤꯡ ꯍꯧꯁꯥꯒꯨꯝ ꯆꯦꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯈꯨꯗꯛꯇꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯕꯦꯁ ꯇꯧꯕ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝ ITLF ꯈꯨꯠꯁꯝꯅꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯔꯗꯨꯅ ꯃꯊꯪ ꯊꯥꯒꯤ 5 ꯐꯥꯎꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯁꯤꯒꯤ ꯉꯝꯈꯩꯗ ꯁꯤꯜ ꯇꯧꯁꯤꯟꯗꯨꯅ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯁꯥꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯕꯨ ꯑꯁꯥꯃꯤꯁ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯝꯕ ꯌꯥꯅꯤꯡꯗꯦ ꯑꯁꯥꯝꯒꯤ ꯂꯨꯞ 15 ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯁꯥꯝꯒꯤ ꯃꯔꯨꯑꯣꯏꯕ ꯃꯅꯤꯄꯨꯔꯤ CSOꯁꯤꯡꯕꯨ ꯍꯨꯜꯂꯝꯕ ꯑꯃꯁꯨꯡ ꯑꯁꯥꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯕꯨ ꯑꯁꯥꯃꯤꯁ ꯃꯅꯤꯄꯨꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯕ ꯋꯥꯐꯝ ꯌꯥꯅꯤꯡꯗꯦ ꯑꯃꯁꯨꯡ ꯐꯝꯕꯥꯛ ꯊꯛꯇ ꯃꯤꯑꯣꯏ 2 ꯈꯨꯠ ꯊꯥꯡꯒꯠꯍꯜꯂꯒ ꯃꯅꯤꯄꯨꯔꯤꯁꯤꯡ ꯄꯨꯜꯂꯦ ꯂꯧꯔꯝꯕ ꯃꯤꯅꯝꯕꯅꯤ ꯍꯥꯏꯅ ꯑꯁꯥꯝꯒꯤ ꯇꯣꯉꯥꯟꯕ ꯂꯨꯞ 15ꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯊꯧꯄꯨꯕꯁꯤꯡꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ All Assam Manipuri Students Unions Assam Manipuri Meirapaibi Apunba Lup All Assam Manipuri Women's Meirapaibi Coordination Committee Manipur Development Council Manipur People's Friends United Manipuri Association of Assam All Assam Meitei's Women's Protection and Development Committee Athoba Ningsing Loop United Clubs Organization Society for Meitei Chamber of Commerce Kuman Club Lakhipur Manipuri Language Protection Coordination Committee Meitei Pukai Loop Lakhipur Thawgol Marup Zaribon amasum Numit NGO gi thapubasingna punna khuyek piba sirol sin makhatana hai tha asigi taraga treta silchar manakta leiba khoidel khulgi labukta Manipur gi minister N Berena sarugyadana pangkhiba Manipur Unity Convention Assam gi maruoiba lupsing amata sarugyakidi maki pannam leijarabasu lup mayam punchilaga amata oina pangthoknambagi wafam leirambani adubu mayamna yanaba leitaba khunaiga samnaba watpa lup amani khaktada milising manga tara tidhalambagi wafam thamlambasu yai adubu tinkhiba miyam adu sumang lilagi mithitni haidi se minister na piramba world Assam gi Manipuri singbu Assamese Manipuri hairamba asima lebuthibani Assamese Manipuri haiba nomenclature si government gi record amata yaudi OBC gi list na singbasu Manipuri haini sejanari maram misna chief minister na Assamese Manipuri haina anauba nomenclature ama phongdok piramba asina lenga ki official gi thabak thabada samamnaba kya laire wafam asina Manipuri khakta natana Assam gi ethnic yellow group singnasu angakwa koknare Assam da Assamese Dimasa Assamese Karbi Assamese Bengali Assamese Goro amasum Assamese mi sing haina sijine maramasina Assam da leriba mitei singbu Assamese Manipuri haibisidi thamoi sokni yaning da haidi se minister na Assam gi Manipuri sing gi marakta unity leitabana Assam gi Manipuri sing sothabana heram basisu lebuthibani Manipuri sing gi common issue da Assam gi Manipuri CSO sing gi thaudang samane khongpam amata da lemine haidi Manipur da lup sing singum saubugum na Manipur gi mapandari sogate Manipur gi handak irang asida Assam Tripura amadi Bangladesh da leriba Manipuri singna haunaruba tawdana masing naidana Manipur bu nungsibagi peace rally kya sakhi angamba senkhai pirol asa thaki polam kya Manipur tengbang ki hairi Assam Tripura amadi Bangladesh da mitei amadi Vishnupriya ani ki marakta nakshinaba puraknabagi wakalon di fazei dubo Assam da matam kuina digi Vishnupriya amasung mitei gi marakta leirakpa identity gi sayanabasing gi marakta purup ani sigi akang hai lusingbasinga phaminaduna karamba mongda punchinba yabagi haibagi thaurang thapsul putoku sangi Tana poram yatana chief minister N Berena lup amani khaktagi phamnaiba kharagi khut thangat halaga pullabani hain hekta lautholamba maakna Assam da leriba mitei singi ihul khangbidabani lawi hairensu pau sida makhatana phongdorakli makasa tarak poina topa paumna combined force ki operation da khusuk khulai kya fogakhre ngaseyo angan mapung manga tarak padagi na ayuk pung 9 ga makai phaoba khangpukpi district police amasung taraga mapan Assam Rifles ki combined force na Nongpo Kaithel Manwi Police Station gi manungsanna Scotland gi awang nongpok lomda kilometer mangarum lapna leiriba Kaubru range ki mapom khra thi humbagi thabak sa thabada nongmai maru amasum bom na chingba kai yauna khuzuklai kya fagal haidi
Combined Forces Satakiba Joint Operation the Forward Kiba Kusukulai the AK-56 rifle ama, single barrel ama, AK-56 rifle ki magazine ani, 7.62 gi kapayariba maru nifu, antenna yawa wireless set ama, .36 ki high explosive hand grenade ama, country made improvised grenade ahum amasum kapthokraba lethot cell tarani hari. Kusukulai asi joint operation the fagat pangamla suma sigamadi lenaba muema the fagat padi lekide adomana ma kusukulai asi combined force na nongpokaithun manmi police station na kusuna badagi PS asina logi matung ina lokatpam thokpa thabak sing lokatpa hore hari panba yabari ngarang su mapan suba Assam Rifles amasum samaga maudraga mapan suba BSF na Chusampur gi P Gelzang area the operation sathabada kusukulai kya fagat palai khrabane atopa paw madana Manipur gi puari amadi geographical boundary bu hek thugai na honarabadi mapok lising nasu lan loiroi Jai Chandra Konthogsam Manipur gi puari amadi geographical boundary bu hek thugai na honarabadi mapok lising su lan loiroi haibasidi aikhoi puna khangmina se haina United Committee Manipur UCM gi president Jai Chandra Konthogsam na phongdokre wafam sing asi Kaksing district ki Palel ibudau pakhang wasanglen na pangtukpa UCM Palel unit outdoktuna unit asigi thakpu busing wasak lawbugi thoramda Jai Chandra Konthogsam na athoba mithung oina saruk yaraduna phongdokhibani Magna makha taraduna hai aikhoi gi leiba asida kanglup kya puna khunda aduna leiminari tabu aikhoi si kanano kadai digi horakpano haibadudi isana khangadabani isana khangna aran ba haijin badi yaroi isana tasengna khangdrabadi Manipur ga mari leinaba record sing adu paraga khangani Manipur gi ariba record amadi puari paraga aran ba mong semdolaga scholar sabadi yaroi Manipur aikhoi ingtapna hingsi haibadi asumba ngangba tamgadabani kaidongaida Manipur gi puari bu isagi oizana ba kanamata na semdokpagi hak laiti Manipur gi asengba puari amadi lamit tumit khangba mina Manipur kaidongaida masetana thugai gi haba wakhalasi lairaki ngasigi miro lasida tamnari ba lairik singa sida kari iri kari yauri haibisi munna thigalaga aran mapuna matang saringe sida semdo hoksi natrabadi aikhoi taptana amangmana pik thalakani hiram kudimakta yenaba toksi khwaidigi asumbodu puthoklaga khwaidigi afabu thabu oina ontoksi ngasigi mirol na thengnari ba awaba kya si tungi mirol da thengna handana ba aikhogi sumdanata lairaba Manipur gi ningthaurol kya na thambiramba record amadi historical facts ngasi mapung phana malem gi miyam na khangansi aikhoi gi leibaki pak saw su khangdana madi asengba yelhomi gi masak phawa fazana khangdaba mi kya man aikhoi gi yelhomi gi hakmunduna aso so phamthon kya pai khibadagi mahaini aikhoi na ngasi phanglibasi hainasu magna makhataki ngasi pangtho kiba masak wasak lobagi thauramadu da ibotombi pukrambam hana youth volunteers association YBA gi president oiramana thauramaphu M Basanti Publicity Secretary Palel Merapai bina akhanaba mithung oiduna pangthukiba thauramadu UCM Palel unit ki thopuna bakhanduna wasak lokrabasing adudi chairman da pukrambam ibotombi vice chairman da mutum punel secretary da sarangthem loyangamba organization secretary da pukrambam bimo cashier da mutum Basanti publicity secretary singda mutum Gyaneshwaramadi yengkhom medinini haidi hansu pauk sida makhatari atopa paw madana Sanaleba Pauxi digi lokosaraga mitop sangsilakpagi wathok DCSP sing station thadoktana bakhan khre me marathok livirang sina maramoraga Manipur leba aduragi mitop sing sangsilakpagi sangleptana hengalakpadagi me maraga taina ba Manipur gi district sing gi DC amadi SP sing mari lena ba authority dagi mangjunana ayaba laudrabadi station thadoktana ba lenga na khangan khre Manipur lenga ki commissioner home T Ranjana khuyek pi duna thoki ba order sina hai me marg irang sina maram oiraga Manipur me mar masa kaya marum leptana sangsilakli haibigi report lairi makhatana sangsilakpagi phibam da lairi asigumba phibam asi istelenga asina yam haksina lawbaga loinana lamdam asida khunda leita aduna madi tosin aduna lehan khidana ba lokhat payaba thabak lokhatli miyoibigi minungsi yenglaga lanjalakpa singmasida matam khragi oina lefam chafam piriba asisu biometric na singba ningthina lawduna kupna senaribani Maramasina, Mayamaraga Tainari, Manipur gi Kamjong, Urkhul, Tenopal, Sandel, Susampura, Musum Perzol, District DCMD, SP Singna, Mikup Nahom Singna, Sianagadabani, Masigi Sumatakta, SDO, SDPO, SDCM, the Osina Singmangam Kaida, Posting Tariba Officer Singsu, State Government Ayaba Yaudraga Station Tadokia. Memarum the sanctionarak liba mito of Singasi Makoina Kumni Yingsin Bagaloina, Atubamatam da biometrics Lawatapani, Loina Masagi, Marai Bakta.
थुना हलनखिनबा सिनगदबनि कारिगुम्बा मथक्ता पनख्रिबा ऑफिसरसिंग असिना लैंगाक्तगी मांगजौनना अयाबा लौदना स्टेशन थादोकलंबा थोकलबदि मरी लेनबा एडमिनिस्ट्रेटिव डिपार्टमेंट सब साब एक्शन लखदबनि लोइनना डीसी एमदी एसपी सिंगनसु ऑर्डर सिंग सिंगाना सदननबा अकनबो वाफम थमगदबनि लोइनना डिस्ट्रिक्ट सिंग असिदा बायोमेट्रिक की टीम मतम पुमदा लेहननबा सेम सागदबनि हाइनसु ऑर्डर असिना मखा तारी पानमा यावदे हौकिबा अक्टोबर 23 की म्यांमार ब्रदरहुड अलायंस अमसुंग तोंगान तोंगानबा लहुलुपसिंगना मिलिटरी जुंतागी मथक्ता लान हौरकपदगी मणिपुरगा तायनबा म्यांमारगी सरुकता लेरंबा मियोइसिंग मणिपुरमदा लंजेनरखिबनि मखोइबु कामजोंग डिस्ट्रिक्ट की नामली वांगली फाइबोल होंगनेम थाना सिंगबा मफमसिंगदा डेजिग्नेटेड सेंटर हांगदुना संजफम पीदुना थमलिबनि असुमना स्टेट असिदा मियोइ लिसिंग तरुक की मथक्ता संगसिलकली हाइना मिनिस्टर नोंथोमा बेरेना फोंदोखिबा लेख्रबनि अमरमदा यूनाइटेड नेशन हाई कमिश्नर फॉर रिफ्यूजी UNHCR की रिपोर्ट मतुंगिना म्यांमार हौकिबा कुमजा इंग्लिशिंगनिगा कुनगमथोइगी फेब्रुवारी थाद मिलिटरी जुंताना लेंगाक पाइख्रबा मतुंग इंडियाना संगसिलकलिबा मियोइसिंग सिखि मनुंगदा पार्लियामेंट मेंबर सिविल सरमेट अमदी एक्टिविस्ट कया मरुम यावरी मखोइसिंग असि अयामना अरुणाचल प्रदेश मणिपुर मिजोराम अमदी नागालैंड संगजफम लौदुना लैरि सैसिगी मे अमा फावदा म्यांमार की संगसिलक रिफ्यूजी लिसिंग निफु मिजोराम संगजफम लौरि लोइनना लिसिंग निपान गसनी की यंखैना मणिपुर संगजफम लौरि हाइना रिपोर्ट असिदा पाली मसिगी मतुंग हौकिबा अक्टोबर थादगी नौना संगसिलकलिबा रिफ्यूजी सिंग मसिंग लिसिंग तरुक हेनख्रे हाइरिबसी पासिलगदी ऑफिशियल ओइना मणिपुर म्यांमार की रिफ्यूजी लिसिंग तरागा मंगारुम लैरि हाइना लौब यारे मसिगी सुमथक्ता अनऑफिशियल ओइना संगसिलखिबा मियोइ कया मरुमसु स्टेट असिदा लैसिनखिबा मरमना हौजिक फावदा म्यांमार की मियोइ कया स्टेट असिदा संगसिनख्रबगी हाबदुदि सबसाना खंगमंगमदना लैरि हाइदि अमरोमदना मणिपुर तंगदु लैताबा हंजिलकपगी मंगलान ngasisu काइदरी थादौ स्टूडेंट्स एसोसिएशन मणिपुर मैतै अमसुंग कुकी अनिगी मरक्ता थोकलिबा इरांग असिना मरम ओइरगा हौकि बैंक द लैरम थादौ स्टूडेंट्स एसोसिएशन की ऑफिस सुचामपुर लेबा एसोसिएशन की प्रेसिडेंट की युम मियामना अमांगदा थोगनबिख्रबसु मणिपुर तंगदु लैताबा हंजिलकनी हाइबगी मंगलान ngasisu काइदरी हाइना थादौ स्टूडेंट्स एसोसिएशन फोंदोरखली थादौ स्टूडेंट्स एसोसिएशन TSA की मिनिस्ट्री ऑफ इंफॉर्मेशन मीडिया एंड ब्रॉडकास्टिंग की सेक्रेटरी PK लुन सिंगसन खुयक पीदुना थादोरकपा चिरोलमन हाइ सैसिगी क्रिसमस कुमै लाकपगी हराउ नुंगाइगदब मतम मसिदा मणिपुर ओइदिबा फिबम मसिना मियामदा साउना निंगहनबा पोखाले मासिना फजख्रब स्टेट असिगी मसक थियले असिगुमा फुरुट मसेलगी मरता खना सैनबा हाना सुनबगी थावोंग असि TSN अकन मोमोना कानेम तावी हौकिबा सै क्यादगी होना मणिपुर सि तोंगान तोंगान हिरम सिंगदा लेबासगी मिंगसक पुदुना लाकलिबनि मरु ओइना सना खोनाबा कल्चर अमसुम एजुकेशन सेक्टर दा स्टेट असि लेबासना ममिंग लैरिबनि अदबो हौकिबा था खरकी ममांगदगी थोकलिबा इरांग असिना लेबासदा याम इकाइनगाय फिबम अमदा लैरे लोइना खना सैनबगी थावदो असिदा मियोइ सा कया लैखिदबा सिसु यामना लेबुथिबनि सियोल असिना मखातना हाइ इरांग असि हेक हौबदगी TSA सु मखल क्यागी साइथिंग मयुनदुन लाखलि हौकि बैंक द लैबा हेड ऑफिस थुगाइबिख्रे कांगबुकपिगी तालौरोंग विलेज द लैबा सेक्रेटरीट कॉम्प्लेक्स सु संगहनबिद्रे लोइना चुचामपुर लैबा TSA की प्रेसिडेंट की युम फावो मियामना मै थादोपिख्रे अदब स्टेट असिदा तंगदु लैताब हंजिलकनी हाइबगी मंगलांदी हौजिक फावब थादोप लेथ्री मखाताना सु मंगलान अदु मंग फावननबा होनखिगनि लोइना मलेमगी सखतपगी हिदानबा सिद अमुक हना यावनबा होनखिगनि TSA सि लिंखतखिबा सही हुमफुगा तरेट मपुंग फरकपगा लोइना सलिबा सही इंग्लिशिंग अनिगा कुनगो हुमदोइदगी इंग्लिशिंग अनिगा कुनगो तरुक फावबगी थावपुगदबा थावमिसिंगसु खनख्रे मसिदा थादौ मियामना सुलुप असिबु मपुंग फाना सौगत पिदुना मणिपुरगी ख्वाइदगी लीरबा लुपसिंगी मनुंगदा अमा ओइरिबा TSA बु मपुंग फाना मथौ तौब ngamhanbiyu लोइना मणिपुर थोकलिबा खतना सैनबगी थावदोकसिंग असि अथुबा मतमदा लोइसिंदुना तंगदु लैताबा फिबम मदा हंजिननबा होनामिनसि हाइदि अतोपा पाव मदना ट्रांसपोर्ट डिपार्टमेंट डीलर सिंग मानरगा मियाम ओले गाड़ी लैखिबा था मरी हेलबा फावबो नंबर पीद्रे रजिस्ट्रेशन की स्मार्ट कार्ड से फंगंद्रे लनाई मियोइ क्याना डीलर सिंगदगी गाड़ी लैख्रबा मतुंग था मरी दगिना सही अमा फावबा रजिस्ट्रेशन नंबर सु रजिस्ट्रेशन की स्मार्ट कार्ड सु पेबीदबदगी मियामना यामना साउना खुदोंग सादाबा थोगले असिगुमा थावोंग असि गाड़ी लैरुबा कांगबुनदी ट्रांसपोर्ट डिपार्टमेंट डीलर सिंग मानरगा मियाम ओटपनी हाइना मराल सिरकले कांखोंग अनि अमदी कांखोंग
Mari Panba Gari Nauna Lazaba Muishna Garigi number Amadi Maru Ebasi Sangsing Pangna Bohona the Yam Dravada Tamari the Gisahi Emma Power Sanglak Pamadi Matam Sana Se Sangsing Pangdana Lading Selecta Gari Huran Kiba Yarobasu complaint of Wikudong Saba Lehendre Sai Kragi Mamang the Sayolamagi Manuna Transport Department and Garigi Se Sang Kudima Gari Lady Mapush Pangalami Adabahuzikti Anabo 60 Amani Hydran Gari number Loba IND Napa Smart Card Ki RC Book Pibising Dealer Singda Maning Tamale Gari Labor Matam the Dealer Singaduna Gari Ki Se Sang Smart Card Ki IND Napagi Amasum Sahi Ahungi Insurance Ki Senpam Loinamak Lahore Gari Yuan but Numit the e-filing Toraga number Laktopa Amasu Mari number department of Pirakpada Sayolama Saningai Karisulati Aduga housing the Tamari Degi Sahi Ama phaoba customers Sinda Mari number Se Sang Panganda Basi Transport Department Kang di Happy Harry Madam di Gari Labigi Se Sang Amasum Sale Ditnessing Musingi record Matam Sana Tagalakaba Amasu Matam Sana registration Torokta Basikari Gino Haiba Wahangama phaoba Transport Department of Mari number dealer Sinda Hangwat Hengadi Punama Sigi Matakta High Security Number Plate IND Impal Natragana District Headquarters Singda Labor Transport Office Loinamak Sabana Tragana Panbang Amadu come down to Guhati the Taraga Guhati the number plate Singadu Amuk Impalda Puhalak Pano Habiso Angak Pamohari Machina Matam Hena Launanabaki Masama Soidi Dealer Singna Gariga Mari Lainava Se Sang Sing Mapu the Matam Sana Pitopangam the Sigi Marueba Maram Transport Department Kaga the Senpam Singamas Insurance the Tiga the Senpam Singaduma Koina Matam Kar Season Nabagi Arun Matausalama Salaira Rahibisi Gari Leruba Kangbuna Mari Lainava Sinda Maral Siba Wap Morakle Gari Leruga Se Sang Pangmangam Draba Miu Emana Pauxi Sidahai Gari Mapu Sing the PD was Saiting Sikanada Wakalaga Asumba Panganema Sumiamna Tingnari Bukudong Sada Sinkanana Kokangani Hilamasida dealers Singamasum Transport Department Sanariba Nungueba Lilasi Manipulangana Yingsin Bagi Tangai for the Billy Heidi Mamma Tentaknasum Tamzaramge Atopa Madana Waroisin Puraktri phaoba Moreh da Meitei Sing Kundabi Yaroi Koki Lupsing India Lengana political Gueba Waroisin Nama Puraktri phaoba Moreh da Meitei Sing Hiram Amatada Kundana Batavak Pekat Payaro Hena Koki Tungan Lupsing Gisir Lamana Fondorakli Case of Moreh Brook Hill Tribal Council Moreh Koki Women's Union and Human Right Moreh Youth Club Amasum Koki Kanglai Lobby Morena Puna Kuyek Pidno Tadorak Pass Yolaman High Moreh the Topa Taudo Ama Hectabu Estate Langak Media House Amasum Estate Commando Sing Semzin Sazinduna Miam Uhalibis Level Tibani Handak the Su Commando Sing Moreh the Port Huralamba Mayamar Drug Addict Karapaki Makuedu Media Singna Illegal Koki Immigrant Haina Fonaraki Asiguma Aran Bamadi Ahoma Propaganda Ahoma propaganda Tauriba Sina Ingtapa Purapada Akaiba Pigani Estate Langana Tenopalgi DC Ki Kutanga Moregi Community Leaders Singu Supreme Court Ki Order Ni Haiduna Market Sit Chengba Masum Semzin Sajin Mada Ating Mapiki Adubu Moregi Miana Satakiba Kongtang Adudi Lairaba Manama Sing Yuanzaba Istil Inau Sing Port Yuanma Yanaba Sim Kivani Housing Su Estate Commando Sing Moreh the Labor Meitei Yum Sing da Lesson Bahore Masisu Mari Leneva Authority na Kudakta Lapanduna Makoigi Berek Tambiga Dabani Amaramna Commando Singu Moregi SBI Banki Campus the Lehaliba Sina Bank customers Sing the Akiba Pon Matanatana Kudong Sadabakya Masumayunale Commando Singi Gari Sing Ahinung Til Naidana Mi Sinkraba Bang Sigi Mamang the Ladiba Main Road Kamziliba Sinasu Miam Amasum Banki Stop Sing the Hena Kudong Sadabamayunale Maramaduna Commando Sing Atubamatanda SBI Gi Campus the Gi Hongdok Higadabani, State the Intapa Puraknaba Honaba, Central Forcing the Asawa Tazabatami, Adobe State Commando Sing Yokshlak Pasidi, Intapa Puraknaba Honaba the Sound Akaiba Piri, Makoki Kahin Batona, Border Town Oriba, Moreh the Sound of Saranabatole, Moreh Town, Commando Sing Lady Basina, Moregi School Sing Matauta with the Suapan Mapiri, Kariguma Commando Sing Moregi, Mapungpana Lakfok Triba Phaoba, Ahen personal sing deployed away, Asiguma Kongtang Sing a sheep. Border Town Oriba Moreh Masum Apun Batena Paul Bishop Law and Order Pagalakna Gistangai for the Kongtang and Susiro Duna Makatari. Lushila Poina Topa Pomana, Naro Taudan Foxy, the Gilakosaraga, Nagasing Numit tadringaida Yumda hanjinbiyu. Housing Manipur Oriba Piba Machina Maram Weraga, Kari Tokadagi, Tambangam the Piba Masigi Yanglaga, Singamasum Tamda Lady Naga, Kudimakna Numit tadringaida Yumda hanjinbiyu Haina, Naga People's Unions NPUI Manipuna Apple Torokli.
NPUI Manipur Thadorapa Sholamana Hai, Housing Manipur Oiriba, Piva Masida Isa Isa, the Palm, the Taudox and Toktan of a sing the Impala Lapo Erebasu, Impala Labo Erebasu Naga, Kudimana Numidang, I think with the Lambi Sorok, the late Tabagaloina, Numit tadringaida Isa Isa Yumda hanjinbiyu. She also in the Makata, the Numit Kranigim among Impala Sum Tampak, Naga, Nupa Nupi Kiama, Kudong Tinning over Pibam Sing Mayu Nabagaloina, Kahena. Laktaknaba amadi akiba pokhanbagi thaudok thoki maramasna imphal amadi atei tampaki mafam singna naga sing amasum singi khul singdagi tampakta lakpa naga sing lambi da natragana laikai da natragana lairakta yuna singba mayai kapani sa sing sejana bigano haujik lairiba phibam masida kari tholakadagi tambangamdaba phibam da lairi maramasna numidang athingba phaoba lambi sorokta leiba haibisi kudong thiningai oibana masi tawdana basu union sina akan bo hum thanlukli loina christmas na lakpa naga people's unions manipuna miyam da yepa proposals pirakli Ado house ko ina di miyam paus matang sa lusinjara gi masum miyam puna no babtit ngaminasi